Lakhipuronline puthokchaba April gi tang 12 irai numit ki Khomjinba Pao tabirasi ahanbada maroiba Pao IEPL gi mangani chanba numit ki mega business seminar hozai da pangthokre Manipuri Sahitya Parishad Assam gi humpu suba chahi gi miphamlen April gi tang 19 amadi 13 nini jupna Manipuri Sahitya Parishad Bhavan amadi Rajiv Bhavan Silchar da pangthoklagani Badarpur da thokiba lambi gi khudong thiba thodok amada miyoi ani sire Inunganbi Manipuri Dance Academy Jiribam da Lecture on Dances of Manipur haiba thorom pangthokre Bangladesh ke sagnai rabi kabi Laikhidrabi El Poddamoni Debina iba Sairengi Lairi Imagi Khoya khada phongkhre amasung Tripura gi mihut kangbu singbu Bangladesh Manipuri Sahitya Sangsad na taram na okre Haujik mapungoi ba pau tabirasi IEPL gi mangani chanba numit ki mega business seminar cum awareness program naha singi matam amasung punsi haiba thoram ngarang sagolsa numit Manipuri Sahitya Parishad Assam hozai sanglenda jinglem na pangthokre thoram asida athokpam prem na welcome address pikhi aduga loya taba haurang bana keynote address pikhi Manipur dagi lengbirakhiba social scientist Dr. Dhanabir Laisramna Haujiki matamda naha oiribasingna pangthokadaba thodang singi matangda marik chumba wafam thamki company gi CEO na company asigi production ga mari leinaba wafam kaya phongtokhi aduga IEPL gi director na hai puthokliba pothok sing asi aikhoi gi khunai asigi naharol kaya gi thabak piduna achouba senthok lambi ama sembane haiki loinana company asigi Guwahati gi luchingba M Dijomanina company asigi oiba wafam kaya thambiki hozai nobinna thagatwarol piki loisilakpada jagoi segi thoramsu pangthokhi Agang tabak suning ibra, agang tabak suning deh, koi talle. Kaya gini dah, mama apa sih agang lui talle, kamai talle. Thai dah, ahan laman dah agang yopdi, lari supahani ko, lari supahani pathon lusi ni, that means tabak tahunnya ni. Aduh ba, agang sih tabak tawa, mai tamjaba, tabak tawa, mai tamjaba, atau mai loina raga lakha bne. Aduh hujikti agang sih tabak dah tahu deh. Mama apa sih ni kedua deh, agang sih sih seba sih mama apa nu itu deh. Sahi apa lagi na manga bokse, masih di cumeba, mi magi mateng jauh tu nak kain tu mamu. Saksa poi gera, sat poi gera, tise poi gera, sidi mi magi mateng jauh tu biar dia lu tahu tahu ni tahu ni masalah tu yuk tahu. Kami nak tahu, pasal ini lagi bah, jangan lupa bukan mayang, mitai mayang saya. Aku ini cari bah, pasti tak aku ini lain lagi, aku ini putua sahabat apa, mitai masalah. Lisi aku thagi tak tiba dah ini. Aduh, please, let me change to the sea. Aku akan change to the sea. Lain tak tahu lagi aku ibu mata baca nama lain tak tahu aku tahu the sea. Loina na. Aku ini imai mo private limited ki business developer loina kau bubiri ba sinta pai biri ba wajah loya buju anda thagat cari. Manipuri Sahitya Parishad Assam gi humpu suba chahi gi miphamlen April gi tang 19 amasung 13 thangja amasung nongmaijing numit nini chupna Manipuri Sahitya Parishad Bhavan amadi Rajiv Bhavan Silchar da pangthoklagani thorom asiga mari leinana saireng saidinaba nat ki jagoi National Seminar pangthokpa loinana mana mathum kaya na chingba akhanaba miyoi singda lanthokadori Manipuri Sahitya Parishad ki President Ngangom Joy Kumar Singh na mifam mapoiduna pangthokadaba thorom gi nini chanba nimita Assam gi CM Dr. Himanta Biswa Sharma na mithunglen aduga ikai khumnajaba mithung oina Union Minister of State for External Affairs and Education Dr. R. Kiranjan Mahimasingi Mantri Dr. Anuj Pegu Kasar gi Guardian Mantri Ashok Singhal
Fisheries amadi Excise Ministry Porimol Suklobaiddana chingba atei saknaraba miyoi kayana saruk yaragani haina Manipuri Sahitya Parishad Assam Reception Committee gi Chairman Y Profulla Singha, Convener N Dhiren Singha, Manipuri Sahitya Parishad Assam gi President Ngangom Joy Kumar amasung General Secretary Professor KH Dhiren gi cherol amada phongdorokli. Pumnamakpu mangkamayang lambamna punemjari. Lakliba tarik kunga humdoi amadi kunga mari asi Manipuri Sahitya Parishad Assam gi 60th Suba Annual Conference Rajiv Bhavan da pangthok jagadauri. Tharam asigi aroiba numit 24 nongmaijing numit asida mangka live isu miyam gi live performance uchagani. Tharam asibu mapung phan biu khongdoi bira u haiduna mangka live na haizari pumnamakpu amuka hanna khurumjari. Pau gi marak thanna atenba break ama. Yausang amadi sajibu thagi harau kumai marak asida nungairaba paujal ama puduna lakjari. Lamdam asida yan hanba oina yumda tangai phadana changba potlamsing adonggi yum phauba thinjarakpagi khudongchaba pizari. Kaithel gi mamalda phanglagadaba pochai singasi kari karino haibadu aikhoi gi website da changlaga yengbiu ngasimak order tobiu. Aikhoi gi website www.dukandar.com ahanbagi oina akaknaba mafam kharada home delivery gi khudongchaba pizari. Akupa marol gi damak mobile number 789667707 da pau phaunabiu. Karimganj Zilla gi Badarpur National Highway number 3 ta thokiba lambi ki thodok amada ngarang mioi ani sire. Khongjel jiangna lakhiba truck amaga auto rickshaw amaga ngarang ayukta Badarpur gi Sri Gauri area da thodok adu thokibani. Badarpur gi Sri Gauri area da thokiba thodok adu da auto rickshaw adu da tonglakpa mioi ani thodok phamda lekhidabani. Phibam thina soklaba auto driver aduna Silchar Medical College da laikannari. Afaba school ama ohenbagi pandamda number 463 Purnagram LP school da school asigi oja sing guardian amadi managing committee ko ipa mifam ama pangthoktuna khana naina khre kupna khanaraba matungda guardian gi maigedagi mioi ani numit khudingi oina assembly da saruk yapa loinana school gi award apa amadi angang sing gi award pa potlam sing gi matangda yengsinba haibana chingba warep sing loki mifamda L Robindro K Ranjit M Ojit K Bimolna chingba mioi sing amadi oja sing saruk yaki haina Ward Commissioner L Robindro Singh hanaf khangalakli. Kasar gi Singirbon High School gi sanabungda April gi tang ani dagi chatharakliba ani suba Gurumayum Brindarani Memorial Open Football Tournament ki ngarang sanakiba aroiba quarter final match ta Santos FC Markulinbo Panjal manga suino damaithiba piduna Singirbon Football Academy Singirbon gi team semi final da khong thangjin khre. Ngasi tournament asigi ahanba semi final match ta Landruol FC Markulin amadi UJB FC Markulin sanaragani. Lecture on Dances of Manipur haiba thoromama Jiribam gi Inunganbi Manipuri Dance Academy Dibong Awang Laikai da leipa hall da ngarang pangthokre. Academy asina North Central Zone Cultural Center Allahabad ka kusamnaraga megi tang amada pangthokadoriba thorongga mari lenana Gosta Lila gi matangda Kuthek tamlibi nupa macha nupi masa singda marik chumlaba wafam kaya oja singna thambiki haina Inunganbi Manipuri Dance Academy gi maigei dagi Chandam Birena thadorok pacherol palladuna phongdorokli. Bangladesh ki Sagnai Rabi Kabi Laiki Drabi L Poddamoni Debi na iba Sairengi Lairik Imagi Khuya Khada Phongkre April gi tangkun Silhet ki hotel amada pangthokiba Lairik Phongbagi thoromaduda Tripura dagi Sagnai Raba aiba L Biramungol Tripura Bani Prakasoni gi mapu Raghunath Sarkar amasung Dr. Ashish Kumar Mithunglen oina saru yaki
NM Educational Trust gi mapu L Nandalal na thorom mapu oiduna pangthokiba thorom aduda Bangladesh Mohila Samiti gi President S Rina Devi Kabi Sajadul Haq Soponsu sarugya khe hari Bangladesh Manipuri Sahitya Sangsad na Bangladesh ki khongchata satkiba Tripura gi aiba L Biramangol Singh Bani Prakasani gi mapu Raghunath Sarkar amasung Dr. Ashish Kumar Badyabu taram na okre Bangladesh Manipuri Sahitya Sangsad ki President Kabi AK Seram na preside tawduna ngarang April gi tang kunmathoi Silhet ki hotel amada pangthokiba taram na okpagi thoromaduda Kabi Abul Fateh Fatana guest of honor oiki Bangladesh Manipuri Sahitya Sangsad ki General Secretary Namram Sankarna conduct tawkiba thoromaduda Kabi Pulin Roy Madhav Roy M Manmohan Singh Seram Niranjan Uttam Singh Ratan PK Sinha Kabi Roshan Araba Sina Chingba Miyoy Singh Saruk Yaduna Wangang Ki Hairi Aroi Bada Maroi Pao Amukhanna IEPL gi mangani chanba numit ki mega business seminar Hozai da pangthokre Manipuri Sahitya Parishad Assam gi humpu suba chahi gi miphamlen April gi tang kunhumdoi amadi kunmari Nini Chupna Manipuri Sahitya Parishad Bhavan amadi Rajiv Bhavan Silchar da pangthoklagani Badarpur da thokiba lambi gi khudong thiba thodok amada miyoi ani sire Inunganbi Manipuri Dance Academy Jiribam da Lecture on Dances of Manipur haiba thorom pangthokre Bangladesh ki Sagnai Rabi Kabi Laikhidrabi L Poddamoni Debina Iba Sairenggi Lairik Imagi Khoya Khada Phongkre amasung Tripura gi Mihut Kangbu Singbu Bangladesh Manipuri Sahitya Sangsad na taram na okre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare